Manipur da thokliba irang namaram oiduna lepluraba lamdam asigi maruiba thouram ama oiriba Lai Haraoba chahi asigi oina channa kanglon 13 yanaduna Lai Haraoba gi thouram pangthokpa yaragani adumakpu red zone area singi oina Lai gi oiba thouram kumchanba khaktang pangthoknaba sana konung ultrasangle namade umang lai kanba apunba lup ki maikai digi thamlakli wafam asing ase palace compound da leiba sana konung da pangthokhiba paumi sing unaba mada umang lai kanba Apun Balup ki General Secretary Mutum Manitona Fongdokibane, Ultrasangle namadi umang lai kanba Apun Balup anina punduna pangthokiba paumi sing unabaduda Mutum Maniton namakatana Fongdorakpada. Lamdamase da Lai Haraoba thouram haibisi yamna maru oiba thouram amani. Thouram ase Manipur gi phibam asina maram oiduna tangai fadana leplurabasu chahi asigi oina Lai Haraoba thouram ase laibung singda pangthoknaba wafam khangalladuna. Red zone area singda leiba laibung singi oina Lai gi thouram khaktamak pangthokpinaba wafam so appeal torakhi. Lai Haraoba thouram asi pangthoknaba Lai Haraogadaba laibung singna sana konungda laktuna Lai Haraoba gi ayaba lauraga haraubinaba wafam thamki Lai Haraoba matamda numidang pung 9 dagi hena haraudaba amade lairoi numitna pung 10 faubatang haraubinaba wafam thamkibaga loinena Lai harauriba laibung singi akoibada mayai kaba nisa sing sizinadana amade entertainment ki oiba thouram sing pangthokpidana ba wafam su thamlakli Lai Haraoba pangthokpiba matamda ahanbada koin thamjari Lai Haraoba pangthokpiba matamda ngan ma kai koina nungdangda ahingda kaida torambado madugi mahutta Lai Haraoba koigi nunti yoina pung 9 gi manungda Lai Haraoba thoramji loisinbigadabani aduga lairoi gi namisina pung 10 gi manungda loisinbiba haidana koina kupna khanajara matungda sumaina wafamje thamjare aduga koina laibak irang sina koigi maram orga Lai lebaki koi thoi na pantha pibi kraba isir naw sing aduga loinana hoji khungakna lei isir naw sing si asigi mafamda koina lebaki irang asida lai thoi ba phangiba awabanne cheitheng phangiba mayam sing asigi yengbiraga Lai Haraoba gi manungda su no matangdi pung khradang nomai manungda pung khradang di koi haiba sing asigi thoni akhanana thoni thromama su pangthokpinaba koina yang kupna khanajara matungda sana kanglon si pangthokpinaba koina semjare